ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯌꯥꯝ ꯁꯤꯌꯔ ꯈꯔ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯔꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯎ ꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠ ꯑꯗꯒꯤ ꯀꯞ ꯑꯗꯨꯝꯕ ꯁꯦꯠꯁꯤꯡ ꯃꯌꯥꯝ ꯍꯪꯕꯤꯔꯝꯕꯗꯣꯀꯣ ꯍꯧꯖꯤꯛ ꯃꯈꯜ ꯃꯈꯜ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯂꯥꯎ ꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠ ꯃꯌꯥꯝ ꯍꯥꯏꯕꯗꯣ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯑꯩꯈꯣꯏ 6,000 ꯄꯤꯕ ꯂꯩꯔꯦ ꯑꯗꯒꯤ 4,000 ꯁꯝꯊꯤꯡ ꯄꯤꯕ ꯂꯩꯔꯦ ꯑꯗꯩ 5,000 ꯁꯝꯊꯤꯡ ꯄꯤꯕ 5,495 ꯄꯤꯕ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯀꯣ ꯂꯥꯎ ꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠꯁꯦ ꯃꯈꯜ ꯃꯈꯜ ꯃꯑꯣꯡꯁꯨ ꯌꯥꯝ ꯇꯥꯏ ꯄ꯭ꯔꯤꯟ ꯑꯗꯩ ꯐꯨꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯅꯗꯦꯀꯣ ꯄ꯭ꯔꯤꯟ ꯐꯨꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯅꯗꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯈꯔ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯝꯕ ꯂꯥꯎ ꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠ ꯑꯗꯒꯤ ꯀꯞ ꯁꯦꯠ ꯑꯗꯒꯤ ꯕꯣꯜ ꯁꯦꯠ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯝꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯥꯎ ꯄꯦꯂꯥꯒꯤ ꯄꯣꯠ ꯄꯨꯔꯛꯄ ꯍꯧꯔꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯀꯩ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕꯁꯤꯡ ꯑꯗꯒꯤ ꯄ꯭ꯔꯥꯏꯁꯤꯡ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯅ ꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯀꯥꯟꯁꯤꯗ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯇꯦꯜꯁꯤꯡꯗꯣ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯀꯦꯕ ꯀꯌꯥ ꯀꯌꯥ ꯄꯤꯕ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯣ ꯂꯥꯎ ꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠꯇꯀꯣ ꯑꯩꯈꯣꯏ ꯂꯨꯄꯥ 4,000ꯗꯩ ꯈꯔꯗꯤ ꯑꯗꯨꯝ ꯍꯧꯔꯒ ꯑꯩꯈꯣꯏ ꯂꯨꯄꯥ 3,000-4,000 ꯄꯤꯕ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏ 3,000,500 ꯍꯥꯏꯗꯨꯅꯤꯀꯣ 500ꯗꯩ 5 ꯇꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯐꯤꯗ ꯐꯨꯔꯤꯕ ꯄ꯭ꯔꯤꯟꯁꯦ ꯃꯈꯟ ꯃꯈꯟꯅꯤꯀꯣ ꯍꯥꯏꯗꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯁꯤ ꯃꯥꯏꯅ ꯄ꯭ꯔꯤꯟ ꯈꯨꯐꯨꯁꯦ ꯄ꯭ꯔꯤꯟ ꯈꯨꯐꯨꯁꯦ ꯁꯤꯅ ꯃꯦꯠꯇ ꯆꯪꯉꯒꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯨ ꯑꯗꯒꯤ ꯁꯤꯅ ꯀꯌꯥ ꯇꯥꯕꯅꯣ ꯁꯤꯅ 4,000ꯒ ꯈꯔ ꯂꯩꯒꯨꯝ ꯇꯧꯕꯅꯦꯀꯣ ꯁꯤꯁꯤꯅ 5,000ꯒ 500 5 ꯇꯥꯕ ꯑꯗꯨꯅꯤ ꯁꯤ ꯍꯥꯏꯔꯤꯕ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯗ ꯂꯣꯏꯅꯃꯛ ꯄꯤꯗꯣꯏ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ 25 ꯇꯥꯕ 35 ꯇꯥꯕ 30 ꯇꯥꯕ ꯃꯈꯜ ꯃꯈꯜ ꯀꯣ ꯑꯗꯨꯝ ꯌꯦꯡꯉ ꯄꯤꯖꯔꯛꯀꯅꯤ ꯗꯅ ꯍꯥꯏ ꯏꯂꯥꯡꯕꯝ ꯑꯁꯂꯤꯌꯥ ꯗꯦꯕꯤ ꯁꯦꯝꯁꯨꯡꯒꯤ 8.5 kgꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯣ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯒꯦ ꯂꯥꯡꯕꯝ ꯃꯁꯜꯂꯅꯤ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯍꯥꯏꯗꯤ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯊꯪ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯖꯔꯛꯀꯦ ꯂꯥꯎ ꯄꯦꯂꯥꯒꯤꯁꯤ ꯀꯞ ꯁꯦꯠ ꯁꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯈꯜ ꯃꯈꯜ ꯂꯨꯄꯥ 1,500ꯗꯩ ꯍꯧꯔꯒ ꯃꯈꯜ ꯃꯈꯜ ꯑꯥꯕꯨ ꯂꯨꯄꯥ 800, 1,ꯅꯤꯄꯥꯜ, 1,ꯃꯥꯄꯜ ꯄꯤꯕ ꯃꯈꯜ ꯃꯈꯜꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯁꯦꯝꯁꯨꯡꯒꯤ 8.5 kgꯒꯤ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯗꯨ ꯍꯥꯏꯖꯔꯛꯑꯒꯦ ꯑꯇꯣꯞꯄ ꯈꯪꯅꯤꯡꯕꯀꯣ ꯄ꯭ꯔꯥꯏꯁꯀꯤ ꯗꯤꯇꯦꯜꯁ ꯐꯥꯕꯨꯡꯒꯤ ꯈꯪꯅꯤꯡꯕ꯭ꯔꯥ ꯀꯥꯡꯊꯣꯟꯒꯤ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯗꯩ ꯑꯗꯨꯁꯤꯡꯗꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯝꯁꯨꯡꯒꯤ 8.5 kgꯒꯤꯀꯣ ꯁꯦꯝꯁꯨꯡꯒꯤ ꯁꯤꯗꯤ ꯃꯆꯥꯅꯦ ꯁꯤꯅ 6.5ꯅꯦ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯤꯁꯨ ꯁꯦꯝꯁꯨꯡꯒꯤ 6.5 kgꯒꯤꯀꯣ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯀꯣ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯤꯗ ꯑꯩꯈꯣꯏꯅ MRPꯗ ꯑꯩꯈꯣꯏ ꯁꯤꯁꯦ 13,300 ꯑꯣꯏꯕ ꯁꯤ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯦꯅꯥꯅ ꯍꯥꯏꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯄꯥ 10,970ꯗ ꯄꯤꯊꯣꯛꯑꯦꯕ ꯁꯤꯁꯦ 10,970ꯗ ꯁꯤꯁꯤꯀꯣ ꯁꯦꯝꯁꯨꯡꯒꯤ 6.5 ꯑꯗꯨꯒ ꯃꯌꯥꯝ EMIꯒꯤ ꯇꯣꯏꯅ ꯍꯪꯕꯤꯔꯝꯕꯁꯤꯡꯗꯣ ꯁꯦꯝꯁꯨꯡꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯅꯃꯛ EMI ꯌꯥꯒꯅꯤꯀꯣ ꯑꯩꯈꯣꯏ 0%ꯗꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁ ꯌꯥꯎꯗꯕꯤꯗꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 8.5ꯅꯤꯀꯣ ꯍꯪꯕꯤꯔꯛꯄꯗꯣ 8.5ꯁꯦ ꯁꯦꯝꯁꯨꯡꯒꯤ 8.5ꯁꯦ ꯏꯁꯇꯣꯛꯇꯗꯤ ꯂꯩꯔꯝꯗꯕꯀꯣ ꯏꯁꯇꯣꯛꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯒꯣꯗꯥꯎꯟꯗ ꯂꯩꯀꯣ ꯁꯤꯗ ꯑꯣꯏꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯅ ꯑꯩꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯄ꯭ꯔꯥꯏꯁꯤꯡꯁꯦꯀꯣ ꯁꯦꯝꯁꯨꯡꯒꯤ 7.5 8.5 kgꯒꯤꯁꯦ ꯀꯌꯥ ꯂꯥꯛꯀꯅꯤ ꯃꯈꯥꯗ ꯊꯥꯕ ꯁꯤ ꯌꯥꯎꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯀꯩꯅꯣ ꯂꯥꯛꯀꯦ 8.5 kg ꯃꯣꯏ 13,450 ꯁꯦꯝꯁꯨꯡꯒꯤꯗꯣ ꯍꯧꯖꯤꯛ ꯂꯩꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯒꯣꯗꯥꯎꯟꯗꯗꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁꯤꯡꯗꯣ ꯑꯩꯈꯣꯏ 13,500 13,500 ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯕꯗꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ 7.5ꯀꯤ ꯂꯩꯀꯣ ꯍꯧꯖꯤꯛ ꯗꯤꯁꯄ꯭ꯂꯦ ꯇꯧꯅꯕꯩꯀꯣ ꯁꯦꯝꯁꯨꯡ 7.5ꯇ MRPꯗ 16,400ꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ 14,400
60ꯗ ꯄꯤꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯈꯤꯇꯪ ꯍꯦꯟꯒꯠꯂꯒ ꯑꯦꯠꯂꯤꯁ 15 to 5 15 16 ꯃꯨꯛ ꯑꯗꯥꯏꯃꯨꯛꯇꯗꯤ ꯑꯣꯏꯔꯛꯑꯅꯤ ꯀꯝꯄꯜꯁꯔꯤ ꯒꯣꯗ꯭ꯔꯦꯖꯇꯗꯤ ꯂꯩꯕꯀꯣ ꯒꯣꯗ꯭ꯔꯦꯖ ꯂꯩ ꯑꯗꯒꯤ ꯑꯇꯣꯞꯄꯁꯤꯡꯗꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯤꯗ ꯂꯩꯕ꯭ꯔꯗꯤ ꯌꯦꯡꯖꯒꯦ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯈ꯭ꯋꯥꯏ ꯆꯥꯎꯕꯁꯦ ꯀꯌꯥꯅ ꯑꯣꯏꯗꯣꯏꯅꯣ ꯔꯥꯏꯁ ꯀꯨꯀꯔꯁꯨ ꯍꯥꯏꯖꯔꯛꯀꯦ ꯇꯤꯚꯤꯁꯨ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯃꯈꯜ ꯃꯈꯜ ꯃꯌꯥꯝꯗ ꯂꯩꯔꯦ 10 ꯀꯦꯖꯤ 7.5 ꯀꯦꯖꯤ 8 ꯀꯦꯖꯤ ꯑꯗꯒꯤ 11 ꯀꯦꯖꯤ 12 ꯀꯦꯖꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯦꯝꯁꯨꯡꯒꯤ ꯑꯣꯏꯅꯗꯤ ꯏ ꯑꯦꯝ ꯑꯥꯏ ꯌꯥꯒꯅꯤꯀꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝꯗꯒꯤ ꯑꯥꯏꯇꯦꯝꯗ ꯑꯩꯒꯤ ꯑꯣꯐ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯥꯏꯇꯦꯝ ꯑꯦꯕ꯭ꯔꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯑꯣꯐ ꯂꯩꯀꯣ ꯑꯗꯨꯅ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝꯕ ꯄꯤꯛꯄꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯔꯥꯏꯁ ꯀꯨꯀꯔꯗ ꯈ꯭ꯋꯥꯏ ꯆꯥꯎꯕꯁꯦ ꯈꯪꯅꯕ ꯁꯤꯅ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯅꯠꯇ꯭ꯔꯣ ꯑꯥ 20 ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯦ ꯑꯩꯈꯣꯏ 20 ꯑꯩꯈꯣꯏ ꯕ꯭ꯔꯁ ꯀꯨꯀꯔꯗ ꯑꯩꯈꯣꯏ ꯃꯤ 30-40 ꯆꯥꯕ ꯌꯥꯕ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯅꯤ ꯑꯗꯨꯒ ꯄꯦꯅꯥꯁꯣꯅꯤꯛꯀꯤ ꯑꯣꯏꯅ 20 ꯂꯤꯇꯔꯒꯤ ꯍꯧꯖꯤꯛ ꯂꯩꯅꯤꯀꯣ ꯑꯆꯧꯕꯀꯣ ꯑꯆꯧꯕ ꯂꯩꯅꯤ ꯑꯗꯨꯒ ꯃꯤ 30-40 ꯆꯥꯕ ꯌꯥꯕ ꯑꯆꯧꯕꯁꯨ ꯂꯩ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯄꯤꯖꯒꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ 20 ꯂꯤꯇꯔꯒꯤ ꯑꯗꯨꯝ ꯁꯤꯗ ꯎꯠꯆꯔꯛꯒꯦꯀꯣ ꯁꯤ ꯑꯗꯨꯝ ꯆꯥꯎꯔꯕꯅꯦ ꯁꯦ ꯑꯆꯧꯕꯅꯦ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯣꯐꯔ ꯂꯣꯏ ꯂꯩꯖꯩꯀꯣ ꯄꯦꯅꯥꯗꯕꯨ ꯂꯥꯛꯇꯥꯔꯗꯤ ꯑꯦꯕ꯭ꯔꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯑꯣꯐꯔ ꯂꯩꯒꯅꯤ ꯑꯗꯨꯗ ꯑꯣꯐꯔꯁꯦ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯥꯛꯄ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯦꯕ꯭ꯔꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯩꯒꯅꯤꯀꯣ ꯁꯤꯅ 7.8 ꯂꯤꯇꯔꯅꯦꯕ ꯑꯗ ꯑꯩꯈꯣꯏ 20 ꯂꯤꯇꯔꯐꯧ ꯂꯩꯒꯅꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯈꯤꯕꯗꯨꯅ 7.8 ꯂꯤꯇꯔꯅꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯆꯥꯎꯕꯗ 20 ꯂꯤꯇꯔꯐꯥꯎ ꯍꯧꯖꯤꯛ ꯄꯦꯅꯥꯗ ꯁ꯭ꯇꯣꯛ ꯂꯩꯖꯩꯀꯣ ꯇꯤꯚꯤ ꯂꯩꯕ꯭ꯔꯣ ꯏꯌꯥꯝꯕ ꯇꯤꯚꯤ ꯂꯩꯀꯣ ꯇꯤꯚꯤ ꯎꯠꯆꯔꯛꯀꯦ ꯇꯤꯚꯤꯁꯦ ꯍꯧꯖꯤꯛ ꯂꯩꯌꯦ ꯍꯥꯏꯌꯔꯒꯤ ꯂꯩꯔꯦ ꯁꯣꯅꯤꯒꯤ ꯂꯩ ꯀꯣ ꯁꯤꯗ ꯁꯣꯅꯤꯒꯤꯗ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦ ꯇꯧ ꯂꯩꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ 165 ꯁꯦꯟꯇꯤꯃꯤꯇꯔ ꯑꯣꯏꯕ ꯍꯥꯏꯌꯔꯒꯤ ꯂꯩꯔꯦꯀꯣ ꯍꯥꯏꯌꯔꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯍꯥꯏꯌꯔ ꯂꯩꯔꯦ ꯁꯣꯅꯤ ꯂꯩꯔꯦ ꯁꯣꯅꯤ ꯂꯩꯔꯦ ꯁꯦꯝꯁꯨꯡ ꯂꯩꯔꯦ ꯁꯣꯅꯤ ꯂꯩꯔꯦꯀꯣ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯝꯕ ꯏꯟꯁꯇꯣ ꯑꯗꯨꯒ ꯂꯩꯔꯦ ꯑꯗꯨꯗ ꯑꯣꯃꯤꯒꯤꯁꯨ ꯂꯩꯔꯦꯀꯣ ꯑꯣꯃꯤꯒꯤꯁꯨꯀꯣ ꯁꯤꯁꯨ ꯃꯃꯜ ꯑꯗꯨꯝ ꯍꯣꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯇꯤꯚꯤ ꯍꯥꯏꯇꯥꯔꯦ ꯄꯦꯟꯗ꯭ꯔꯥꯏꯚ ꯊꯤꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯐꯣꯟ ꯀꯅꯦꯛ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯔꯦꯀꯣ ꯁꯤꯁꯦ ꯑꯦꯕ꯭ꯔꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯣꯐꯔ ꯑꯣꯏꯗꯣꯏꯅꯦ ꯇꯤꯚꯤꯗꯁꯨ ꯑꯣꯏꯇꯥꯔꯁꯨꯀꯣ ꯑꯗꯨꯒ ꯑꯦꯂꯥꯡꯕꯝ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝꯒꯤ ꯑꯣꯐ ꯂꯩꯕ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝꯒꯤ ꯑꯣꯐ ꯂꯩꯌꯦ ꯀꯔꯝꯕ ꯃꯇꯥꯡꯗ ꯎꯠꯆꯔꯛꯎꯒꯦ ꯏꯂꯥꯡꯕꯝ ꯑꯁꯂꯤꯌꯥ ꯗꯦꯕꯤ ꯈꯨꯁꯤꯅ ꯔꯥꯏꯁ ꯀꯨꯀꯔꯗꯣ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯒꯦ ꯈꯨꯁꯤꯅꯥꯒꯤ ꯑꯗꯨꯗꯣ ꯍꯣꯏ ꯑꯩ ꯎꯠꯆꯔꯛꯀꯦ ꯈꯨꯁꯤꯅꯥꯒꯤꯗꯣ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦ ꯈꯨꯁꯤꯅ ꯗꯥ ꯈꯨꯁꯤꯅꯥꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯀꯔꯝ ꯂꯩꯒꯦ ꯈꯨꯠꯁꯤꯅꯥꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯀꯨꯀꯔꯒꯤ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯈꯨꯁꯤꯅꯥꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗꯤ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯈꯨꯆꯤꯅꯥꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗꯤ ꯍꯧꯖꯤꯛ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯁꯦ ꯄꯦꯅꯥꯁꯣꯅꯤꯛ ꯂꯩꯀꯣ ꯚꯤ ꯒꯥꯔꯗ ꯂꯩ ꯑꯗꯨꯒ ꯍꯣꯀꯤꯟꯁ ꯂꯩ ꯃꯈꯜ ꯃꯈꯜ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯈꯨꯠꯁꯤꯅꯥꯒꯤꯗꯤ ꯍꯧꯖꯤꯛꯃꯛ ꯑꯁꯥ ꯌꯨꯝꯅꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯃꯦꯒꯥ ꯁꯦꯜꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠꯁꯤꯅꯥꯒꯤ ꯄ꯭ꯔꯗꯛ ꯑꯩꯈꯣꯏ ꯇꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯂꯥꯛꯇꯧꯗꯤ ꯂꯩꯔꯦ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦꯀꯣ ꯇꯤꯚꯤ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥ ꯂꯩꯒꯦ ꯂꯥꯡꯕꯝ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥ ꯂꯩꯒꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯦ ꯄꯥꯔꯁꯦꯟꯇꯦꯖ ꯈꯦꯠꯅꯩꯌꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯀꯔꯤ ꯄꯣꯠꯇꯣ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤ ꯄꯥꯔꯁꯦꯟꯇꯦꯖ ꯇꯥꯏꯔ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒꯦꯀꯣ ꯂꯥꯡꯕꯝ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯃꯅꯤ ꯐꯦꯃꯤꯂꯤ ꯀꯩꯀꯩ ꯂꯩꯒꯦ ꯃꯅꯤ ꯐꯦꯃꯤꯂꯤ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯁꯦ ꯀꯔꯝꯕ ꯄ꯭ꯔꯗꯛ ꯑꯣꯏꯗꯣꯏꯅꯣ ꯇꯤꯚꯤ ꯎꯠꯂꯛꯑꯣ ꯄ꯭ꯔꯥꯏꯁ ꯈꯔ ꯀꯣꯟꯅꯅ ꯍꯥꯏꯕꯤꯔꯛꯑꯣ ꯇꯤꯚꯤꯒꯤ ꯍꯥꯏꯔꯛꯑꯣ
ꯇꯤꯚꯤꯒꯤ ꯇꯤꯚꯤꯅꯦ ꯇꯤꯚꯤꯒꯤ ꯍꯥꯏꯔꯛꯑꯣ ꯇꯤꯚꯤꯒꯤ ꯍꯥꯏꯔꯛꯀꯦ ꯇꯤꯚꯤꯒꯤꯁꯦ ꯑꯩꯈꯣꯏ 20 ꯄꯤꯕ ꯌꯥꯎꯋꯦ 25 ꯄꯤꯕ ꯌꯥꯎꯋꯦ ꯑꯗꯨꯒ 30 ꯄꯤꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯝꯅꯤ ꯁꯨꯝꯕ ꯑꯣꯝꯅꯤꯒꯨꯝꯕ ꯁꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯥꯖꯣꯟꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁꯇꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯗ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯤꯖꯒꯅꯤꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯃꯥꯟꯅꯅ ꯄꯤꯖꯒꯅꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯁ꯭ꯂꯥꯏꯠꯂꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯈꯦꯠꯅꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯉꯥꯏ ꯑꯗꯨꯗꯩ ꯀꯩꯁꯨ ꯍꯦꯜꯂꯣꯏ ꯁꯨꯝꯕ ꯇꯤꯚꯤꯁꯤꯗꯤ ꯑꯣꯝꯃꯤꯀꯣ ꯁꯤ ꯏꯁꯃꯥꯔꯠ ꯇꯤꯚꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯦꯝ ꯑꯥꯔ ꯄꯤꯗꯕꯨꯗꯤ 36,900 ꯂꯩꯀꯣ 37,000ꯗꯨꯅꯦꯕ ꯑꯗꯨꯕꯨ ꯁꯤꯁꯦ ꯑꯩꯈꯣꯏ 32 ꯂꯩꯔꯦ ꯃꯥꯒꯤ ꯑꯁꯥꯡꯕꯁꯤꯀꯣ 32 ꯂꯩꯔꯦ ꯀꯌꯥ ꯂꯩꯒꯦ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯀꯌꯥ ꯂꯩꯒꯦ 32 ꯂꯩꯔꯦ 40 ꯂꯩꯔꯦ ꯁꯦꯟꯇꯤꯃꯤꯇꯔꯁꯤꯀꯣ 165 ꯂꯩ ꯃꯈꯜ ꯈꯔ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯟꯂꯥꯏꯟꯗꯤ ꯄ꯭ꯔꯥꯏꯁꯇ ꯄꯤꯖꯒꯅꯤ ꯑꯗꯨꯒ ꯑꯇꯩꯒꯤ ꯑꯣꯏꯅ ꯁꯣꯅꯤꯒꯤ ꯁꯦꯝꯁꯨꯡꯒꯤ ꯍꯥꯏꯌꯔꯒꯤ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯧꯖꯤꯛ ꯑꯆꯧꯕꯁꯦ ꯁꯤꯒꯤ 165 ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯍꯥꯏꯌꯔꯒꯤꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇ ꯀꯌꯥ ꯂꯩ 1,02,000 ꯑꯗꯨꯅꯦꯕꯀꯣ ꯑꯅꯤꯗꯒꯤ ꯂꯨꯄꯥ 10 ꯇꯥꯕ ꯑꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯊꯣꯛꯆꯔꯤꯁꯦ ꯑꯣꯡꯂꯤ 69,000ꯗ ꯄꯤꯊꯣꯛꯏꯅꯦꯕ ꯁꯤꯁꯦ ꯁꯤ ꯇꯤꯚꯤꯁꯦꯀꯣ ꯍꯥꯏꯌꯔꯒꯤ ꯇꯤꯚꯤꯁꯦ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯝ ꯑꯥꯔ ꯄꯤ ꯄ꯭ꯔꯥꯏꯁꯇ 1,02,000 ꯑꯗꯨꯅꯦꯕ ꯂꯨꯄꯥ 10 ꯇꯥꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ ꯄꯦꯅꯥꯗ 69,000ꯗꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ ꯑꯗꯨ ꯃꯥꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁꯇꯣ ꯁꯤ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯖꯔꯤꯁꯦ ꯄꯦꯅꯥꯒꯤ ꯑꯣꯏꯅ 1,00,000 ꯑꯩꯈꯣꯏ 2,000ꯃꯨꯛ ꯂꯩꯕ ꯄꯣꯠꯁꯦ 2,000ꯃꯨꯛ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯡꯂꯤ 69,000ꯗ ꯄꯤꯖꯔꯤꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯃꯈꯜ ꯍꯣꯏ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ 20 ꯄꯤꯕ 25% ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯂꯩꯔꯦ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯤꯗꯒꯤꯀꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯊꯦꯠꯇꯣꯛꯑꯗꯤ ꯊꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯣꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯁꯤ ꯂꯩꯔꯤꯕꯈꯩꯁꯦ ꯂꯣꯏꯅꯃꯛ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯇꯤꯚꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯕ ꯇꯤꯚꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯝ ꯑꯥꯔ ꯄꯤꯗ 2,30,000 ꯄꯤꯕꯁꯦ ꯑꯩꯈꯣꯏ 1,65,000ꯗ ꯄꯤꯊꯣꯛꯆꯩꯀꯣ ꯁꯤ ꯁꯣꯅꯤꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯁꯣꯅꯤꯒꯤ ꯇꯤꯚꯤꯗꯤ ꯃꯌꯥꯝ ꯃꯈꯜ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁꯁꯤ ꯃꯌꯥꯝ ꯑꯦꯅꯤ ꯏꯁꯇꯣꯔꯁꯤꯡꯗꯒꯤ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯅ ꯄꯤꯖꯔꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯦꯖ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯌꯥꯝ ꯆꯤꯟꯅ ꯂꯩꯔꯕꯅꯤꯅ ꯎꯠꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ 30 ꯄꯤꯕ 25 ꯄꯤꯕ ꯑꯗꯩ 15 ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯇꯤꯚꯤꯒꯤꯁꯦ ꯀꯨꯂꯔꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯤꯔꯛꯎ ꯆꯨꯔꯥꯃꯅꯤ ꯂꯩꯁꯥꯡꯕꯝ ꯍꯥꯏꯖꯔꯛꯀꯦ ꯀꯨꯂꯔꯒꯤ ꯀꯣꯛ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯀꯨꯂꯔꯒꯤꯁꯦ ꯍꯧꯖꯤꯛ ꯁꯤꯖꯤ ꯀꯨꯂꯔꯒꯤ ꯂꯩꯔꯦꯀꯣ ꯑꯗ ꯁꯤꯗ ꯑꯦꯝ ꯑꯥꯔ ꯄꯤꯗ ꯑꯩꯈꯣꯏ 15,090 ꯄꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯦꯅꯥꯒꯤ ꯄ꯭ꯔꯥꯏꯁꯇ 9,554ꯗ ꯄꯤꯖꯔꯤꯁꯦ 9,054 ꯑꯦꯝ ꯑꯥꯔ ꯄꯤꯗ ꯂꯩꯕ ꯄꯣꯠꯁꯦꯀꯣ ꯁꯤꯅ ꯁꯤꯗꯩ ꯈꯤꯇꯪ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯃꯨꯛ 14,290 ꯄꯤꯕ ꯁꯤ ꯄꯣꯠꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯦꯅꯥꯗ ꯌꯣꯜꯂꯤꯁꯦ ꯑꯣꯡꯂꯤ 8,600ꯗꯅꯦꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯤꯇꯪ ꯄꯤꯛꯊꯕ ꯂꯥꯛꯇꯥꯔꯗꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ ꯁꯤ ꯂꯥꯛꯑꯅꯤꯀꯣ ꯁꯤ ꯈꯤꯇꯪ ꯄꯤꯛꯊꯕ ꯍꯥꯏꯇꯥꯔꯗꯤ ꯑꯗꯒꯤ ꯈꯔ ꯆꯥꯎꯈꯠꯄ ꯍꯥꯏꯇꯥꯔꯗꯤ ꯁꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯨꯂꯔꯁꯦ ꯁꯥꯏꯖꯁꯦ ꯁꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯊꯕꯗꯤ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯄꯤꯛꯑꯦ 12 ꯂꯤꯇꯔ ꯑꯗꯩ 40 ꯂꯤꯇꯔ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯂꯩꯕꯅꯤꯀꯣ ꯃꯣꯏꯗ ꯁꯣꯅꯤꯒꯤ ꯈꯔ ꯍꯥꯏꯔꯛꯑꯣ ꯁꯦꯟꯇꯤꯃꯤꯇꯔ ꯈꯔ ꯇꯥꯕꯗ ꯂꯥꯡꯐꯝ ꯑꯁꯤꯂꯗꯕꯤ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯑꯒꯦ
ꯑꯗꯨꯒ ꯁꯣꯅꯤ ꯑꯣꯏꯅꯗꯤ ꯁꯣꯅꯤꯗꯤ 43 ꯂꯩꯍꯧꯔꯦ ꯃꯥꯒꯤ ꯑꯦꯃꯥꯎꯟꯅ 49 48 49 ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯦꯅꯥ ꯂꯩꯁꯦ ꯑꯩꯈꯣꯏ 43 ꯏꯟꯁꯇꯩ ꯍꯧꯔꯦꯀꯣ ꯑꯩꯈꯣꯏ ꯃꯣꯏ ꯄꯥꯛꯄꯁꯦꯀꯣ ꯁꯤꯗ ꯁꯣꯅꯤ ꯁꯤꯗ ꯂꯩꯔꯦ ꯁꯣꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣই ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏ 49,000 ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯛꯄ ꯍꯧꯔꯅꯤꯀꯣ ꯁꯤꯁꯦ ꯁꯣꯅꯤꯒꯤ ꯁꯤꯁꯦ 49,000ꯅꯦ ꯁꯤꯁꯦ ꯀꯣꯟꯁꯤꯡꯗ ꯁꯦꯟꯇꯤꯃꯤꯇꯔ ꯁꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯍꯧꯔꯛꯑꯅꯤ 49 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯅꯤꯀꯣ ꯁꯤꯅ ꯈ꯭ꯋꯥꯏ ꯁꯣꯅꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯁꯦ 49,000 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯃꯤꯁꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯣꯃꯤꯁꯦ ꯈ꯭ꯋꯥꯏ ꯄꯤꯛꯄꯗ ꯍꯥꯏꯇꯥꯔꯗꯤ ꯑꯄꯤꯛꯄꯗ ꯂꯥꯛꯏꯁꯦ ꯂꯨꯄꯥ 10,000 ꯍꯧꯔꯛꯑꯅꯤꯀꯣ ꯑꯣꯃꯤ ꯇꯤꯚꯤ ꯃꯆꯥꯁꯦ ꯁꯦꯟꯇꯤꯃꯤꯇꯔ ꯃꯆꯥꯁꯦ ꯑꯣꯝꯅꯤ ꯑꯣꯏꯇꯥꯔꯗꯤ ꯃꯆꯥꯁꯦ ꯑꯩꯈꯣꯏ 10,000 ꯍꯧꯔꯛꯑꯅꯤꯕ ꯑꯗꯨꯒ ꯁꯣꯅꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ 49,000ꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯍꯧꯔꯅꯤꯀꯣ ꯁꯥꯎꯟ ꯇꯥꯗ꯭ꯔꯦ ꯁꯥꯎꯟ ꯇꯥꯔꯕꯣ ꯁꯣꯅꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯁꯦ 49,000ꯗꯒꯤ ꯍꯧꯕ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯟꯇꯤꯃꯤꯇꯔꯁꯤꯅꯀꯣ ꯍꯥꯏꯗꯤ 43 ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯃꯥꯏ ꯏꯟꯁꯁꯦ 43 ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯔꯅꯤꯀꯣ 43 ꯏꯟꯁꯁꯤꯅ ꯑꯩꯈꯣꯏ 49 ꯑꯗꯨꯋꯥꯏꯗ ꯂꯥꯛꯄ ꯍꯧꯔꯅꯤ ꯈ꯭ꯋꯥꯏ ꯄꯤꯛꯄꯁꯤꯅ ꯑꯩꯈꯣই 43 ꯏꯟꯁꯁꯤꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯦꯅꯥꯗꯁꯨ ꯇꯤꯚꯤ ꯂꯩꯁꯦ ꯑꯣꯃꯤꯒꯤ 1,000,000ꯗꯒꯤ ꯑꯗꯨꯝ 1,900 ꯑꯩꯈꯣꯏ ꯂꯩꯕ ꯍꯧꯔꯦꯀꯣ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯁꯤꯡꯒꯤ ꯃꯇꯥꯡ ꯍꯪꯅꯤꯡꯕꯁꯤꯡ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯁꯣꯐꯥ ꯅꯨꯡꯁꯤ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯃꯈꯣꯟ ꯌꯥꯝ ꯐꯖꯅ ꯇꯥꯟꯅꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯄꯦꯅꯥꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯟꯅ ꯇꯧꯖꯔꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯁꯣꯐꯥ ꯊꯝꯐꯝꯁꯦ ꯑꯇꯣꯞꯄꯗ ꯅꯥꯀꯟ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯐ ꯇꯧꯅꯕꯒꯤ ꯀꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯞꯗꯦꯠ ꯀꯟꯅ ꯄꯤꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯟꯅꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯣꯔꯤ ꯂꯥꯏꯞꯇ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯐꯣꯂꯣ ꯇꯧꯕꯤꯔꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ 30K ꯍꯦꯛ ꯁꯨꯕꯒ ꯑꯩꯈꯣꯏ ꯐ꯭ꯔꯤꯖ ꯑꯃ ꯍꯥꯏꯌꯔꯒꯤ ꯐ꯭ꯔꯤꯖ ꯑꯃ ꯑꯩꯈꯣꯏ ꯒꯤꯞ ꯑꯋꯦ ꯇꯧꯊꯣꯛꯀꯅꯤꯀꯣ ꯑꯗꯨꯒ 3 ꯀꯣꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯑꯃꯒ ꯊꯝꯃꯒ ꯑꯩꯈꯣꯏ ꯄꯤꯊꯣꯛꯆꯒꯅꯤ ꯑꯩꯈꯣꯏ ꯄꯦꯅꯥ ꯁ꯭ꯇꯣꯔꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯩꯈꯣꯏ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯄꯦꯅꯥ ꯁ꯭ꯇꯣꯔ 24 ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯅꯤ ꯏꯁꯥ ꯌꯨꯝꯅꯥꯝ ꯂꯣꯏꯅ ꯇꯧꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯅ 30K ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯇꯧꯖꯒꯅꯤ ꯑꯗꯨꯗꯩ 30K ꯍꯦꯛ ꯐꯥꯎꯕ ꯂꯣꯏꯈꯤꯕꯒ 50K ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏ ꯍ꯭ꯌꯨꯖ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯗꯤ ꯑꯃ ꯇꯧꯖꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯆꯔꯣꯏ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯈꯣꯏ ꯎꯠꯆꯒꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯁ꯭ꯇꯤꯜ ꯍꯥꯏꯗꯤ ꯁ꯭ꯇꯤꯜꯒꯤ ꯇꯥꯇꯥꯒꯤ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤ ꯑꯩꯈꯣꯏ ꯑꯜꯃꯤꯔꯥ ꯌꯧꯔꯛꯈꯤꯕꯁꯤꯡꯗꯨꯅꯤ ꯁꯤꯁꯤꯅ ꯑꯜꯃꯤꯔꯥꯁꯦ ꯑꯩꯈꯣꯏ 39,200 ꯂꯩꯕ ꯍꯧꯕ ꯂꯩꯔꯦ 43,000 ꯄꯤꯕ ꯂꯩꯔꯦ 29,000 ꯁꯤꯅ ꯑꯃꯨꯛ 29,900ꯅꯤꯀꯣ ꯂꯨꯄꯥ 30,000 ꯂꯨꯄꯥ 1,000 ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯌꯥꯝ ꯂꯤꯡ ꯂꯥꯎꯋꯤꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯥꯏ ꯃꯆꯥ ꯀꯩꯝ ꯑꯣꯏꯗꯦꯕ ꯁꯤ ꯄꯣꯠꯁꯤꯗꯤ ꯄꯣꯠꯁꯤ ꯌꯦꯡꯕꯗ ꯂꯤꯡ ꯌꯥꯝ ꯂꯥꯎꯋꯦꯕ ꯁꯤ ꯄꯣꯠꯁꯦ ꯄꯣꯠꯁꯦ ꯌꯥꯝ ꯐꯩꯀꯣ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯑꯝꯇ ꯐꯥꯎꯗꯦ ꯍꯟꯗꯛꯇꯤ ꯐꯥꯎꯖꯔꯒꯦ ꯐꯥꯎꯕꯤꯌꯣ ꯋꯥꯟꯁ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯤꯌꯣꯝꯁꯤꯡꯗꯣ ꯐꯣꯂꯣ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯋꯣꯠ ꯈꯨꯗꯤꯡꯒꯤ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯀꯝꯄꯜꯁꯔꯤ ꯐꯥꯎꯗ꯭ꯔꯕꯅꯦ ꯑꯗꯨꯗ ꯈꯤꯇꯪ ꯍꯥꯟꯅ ꯐꯥꯎꯕꯒꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤꯅꯤꯅ ꯃꯌꯥꯝ ꯂꯥꯏꯞꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯒꯥꯡꯗꯔ ꯄ꯭ꯔꯥꯏꯁ ꯀꯩ ꯍꯥꯏꯔ ꯄꯥꯊꯣꯛꯇ꯭ꯔꯦ ꯀꯌꯥ ꯄꯤꯕ ꯂꯩꯒꯦ ꯑꯝꯇꯪ ꯏꯕꯤꯔꯣ ꯏꯁꯄꯦꯂꯤꯡꯁꯦ ꯄꯥꯕ ꯊꯣꯛꯆꯗ꯭ꯔꯦꯀꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯒ꯭ꯔꯥꯏꯟꯗꯔ ꯍꯥꯏꯔꯣ ꯑꯁꯥ ꯌꯨꯝꯅꯥꯝꯒꯤꯁꯦ ꯒ꯭ꯔꯥꯏꯟꯗꯔ ꯍꯥꯏꯗꯣꯏꯔꯣ ꯒ꯭ꯔꯥꯏꯟꯗꯔ ꯄ꯭ꯔꯥꯏꯁ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯥꯏꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 1,000 ꯑꯃꯒ 5,400 ꯑꯗꯨꯝ ꯍꯧꯔꯒ
ꯑꯗꯨꯝ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯍꯨꯝꯕꯗ ꯄꯤꯕ ꯃꯔꯤ ꯄꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯃ ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠ ꯑꯗꯨꯋꯥꯏꯗꯩ ꯑꯃ ꯍꯧꯔꯛꯑꯅꯤꯀꯣ ꯒ꯭ꯔꯥꯏꯟꯗꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯕ ꯃꯃꯜ ꯈ꯭ꯋꯥꯏ ꯍꯣꯡꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯝꯕꯗ ꯐꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯦꯝ ꯑꯥꯔ ꯄꯤꯗ 7,245 ꯂꯩꯕꯁꯦ 30% ꯇꯥꯊꯣꯛꯑꯒ 5,000ꯗ ꯄꯤꯖꯗꯣꯏꯅꯦꯕ ꯑꯗꯨꯅ 4,000 ꯄꯤꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯅꯝꯕꯅꯗꯤ ꯍꯧꯖꯤꯛ ꯑꯍꯣꯡꯕꯗꯤ ꯌꯥꯝ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯂꯤꯁꯤꯡ ꯑꯅꯤ ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯂꯩꯔꯝꯗꯣꯏꯁꯦ ꯁꯣꯐꯥ ꯁꯤꯇꯔ ꯑꯍꯨꯝꯈꯛ ꯌꯣꯟꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯉꯝꯅꯤꯀꯣ ꯍꯥꯏꯗꯤ ꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯄꯤꯖꯕ ꯉꯝꯅꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯡꯂꯤ 3 ꯁꯤꯇꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗꯦꯀꯣ ꯑꯣꯔꯗꯔ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯂꯥꯏꯞꯁꯦ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯈꯖꯤꯛ ꯊꯥꯖꯔꯛꯀꯦꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯣ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯥꯏꯞꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯗꯕ ꯇꯧꯁꯟꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯦꯖꯁꯤꯁꯨ ꯀꯩꯅꯣꯁꯤꯁꯨ